ngasi makha chata jarakpa koi tengmang sigi haja batare aduga koi oja thoksom gopen aduga oja pai bi form jam thabi ai United Club Organization of Bishnupur District koi amuko gi unit ama oina laibne hai bisde koi gi Bishnupur District sida laiba more than 100 clubs ai koi gi yauri apex body ne asi gai finance secretary ona hauji thau pujari okay hauji ki imung sigi hai tare ningtho kongsi imung jama thangje kramhaina phau pi birapun kamai kamai ai koi gi moi gi local gi club ai koi NAYC club haina ma lai ai koi gi local gi hai ba club sigi ba ai koi gi secretary sina ngonda hai ba ko bi sida pau pi birak pai tare moina su pangwa ya mating pang le adubo mayam gi pulap ki bai koi mating natragadi moi khaktana su ngamak ta bai tare adu duna ai koi covid ta pau pi birak pai tare ai koi na duga amuko gi ai koi covid ka tawra soi koi mating pangjakre hauji ki mai ai koi imung sida ado hauji si sorokpa mi ate club organization or lekai gi lupa kya mukti mating ga pang birak re moi hauji phau da nearly 50,000 muk surak lai koi crowd funding ai tare togan togan bo organization clubs adagi personally la ga mating pang musa yawe adagi mapalam dagi koi account transfer tawra pusa yawe adagi social media gi khudang na soi koi hariba imung sigi maram dai koi thagat sai adagi koi singamai 360 na soi hariba sigi imung sigi maram da thagat pi duna koi gi singamai 360 gi koi gi viewers sing na so hariba imung sida mating yam chauna pang birak de dum adagi diamond gi so koi diamond radio gi soi koi yam phajana koi mating pang bi hariba koi gi ibi koi gi isan taru dagi koi diamond radio gi khudang dagi soi koi hariba imung sida mating yam chauna pang birak pa yaukre asini hojiki social media gi kana ba hai tare imung manung amagi sigumba makoi gi thengnari imung sigi hai tare awaba sida mayana mateng pangbirak pani aduga hauji simaruin imung sigi leiriba anaba gi mong hai tare aduga akoi da call torok pasi masanu pile sabi mana call torok pani hai tare le sabi ma isi hojik sei kuma thukani toi kezaba langjaba tawjaba matamda leigada badu imung manungi awaba do oina leibaduna mana ai gi imung siam ware aduga smaina khudong chadre aduna akoi gi mateng khajikta pangbiu haidana diamond radio gi pongning gi warol da live da mateng ni rakhibani hai tare aduna hojik kari no yam kana imung sida waba gi thengnari pa wa imung sida warib si khoi gi imung si ge khoi gi head of the family hai bai khoi sorok khaibam ranjit sina imung si puram mane mahak si gari khoi gi truck thawe truck si thawraga imung si purak pa adu mahak si sahi taruk muk suji lagle mana diabetes na maram moiraga thabak suba ngamdal lei bai tare adagi hojik ki jumburom bi head of the family si khoi mai nupi duna mu oire mana loina khoi gi financial matters sing mana khoi burden si pu bai tare family si ge adu mahak soi khoi tha ani rom mamang da ge khoi gi san punba matam da khoi gi san gi thawri duna khoi jesil laga tu bada gi saru si tek lai ro hojik ji jenims da operation taw na bai dam tai khoi emit tawra ga lai re ba mahak si khoi live third stage si dai khoi mahak si operation taw ga do hai tare adu maraktana hojik se moi CMST card de ate khudong chabadi play bibre mung sigi hoi CMST card ti lai re adu tara ga soi khoi magi saru si samna bai khoi yot phum bagi ja soi khoi 30,000 muk khoi chang ga do bam su laiba adu ne hojik khoi CMST card ta gi hidak lang thaki adagi hospital gi laibai di charge ti thoina law ga do mandre operation gi boro private government gi jenims tane taw ga do ri so aduna magi haiba hojik saru gi phum bada sina ga do ba khoi gi kari hai ta yot ama phum ga do ban hai adugi yot tu gi price to 30,000 khoi to hoi masima mateng pangbiba aduga club ki hai tare ko club mayam gi luching bagi waina to bi sam nongai jare aduga khoi gi su yamna dinate diamond gi leijari mayam sina kaji tabi rakana mateng pangbirak buduni hen na makhata na mateng pang agadi akhuna tawjari basida hai tare imung sing sigi hen na mateng pang pase khoida thara agadi aikhoina adumak imung sigi honjara ke hai tare club ki khuthang da aduga oja hoi khuthang da toroga aduga khoi link amasu imung sigi number amatang khoi logjagi horen aduga number khada iraga imung sida haktheng na mateng pangningba club ki khuthang na mateng pangningba singdo madugi khudong chaba du sakoi longina se aduga ngasigi imung se pulap mari ni haitare hanta ki numi singa sigi oina mateng pangjari se aduna yamadi natre lising tara da ngasagi yot sinba khotpa tawuda mateng pangbiraga imung sin nabdu phabirakan da oirason waidana thank you so much thank you Diamond Radio masini aikoina mateng pangbagi sathajarak Diamond Radio gi lepa leitana paisadi yamanate chama khaina rubana kyamdi yamuni kanagumna sympathy henba aduga kanagumna imung manungi hena mateng pangbeninba adum yauraga su yamna tegi da lakpa su dum yawi adu mateng haibasti mateng ni loiba nairoi masina soribunate mathangi akoina mu khaina ba matamna haitare khara amuk hena mateng pangmungam mathang adum honajage hakthengna na aikhogi thorom masida kanagumna mateng pambiba leira su aikoina khangjadabada Diamond Radio gi pukning gi warol call tobiro
ꯌꯥꯝꯕ ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯣꯝꯅ ꯂꯨꯄꯥ ꯆꯥꯝꯃꯗꯪ ꯄꯨꯊꯣꯛꯄꯤꯕ ꯊꯥ ꯑꯃꯒꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯡꯈ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯑꯦꯛꯁꯤꯗꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯨꯕ ꯑꯋꯥ ꯑꯅꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯖꯒꯅꯤ ꯃꯁꯤꯅꯤ ꯀꯥꯡꯂꯨꯞꯀꯤ ꯈꯦꯟꯅꯕ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯑꯍꯜ ꯅꯍꯥ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯄꯨꯂꯤꯁ ꯊꯥꯅꯥ ꯄꯨꯝꯅꯃꯛ ꯗꯣꯛꯇꯔ ꯅꯔꯁ ꯁꯤꯟꯃꯤ ꯐꯤꯁꯥꯕꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ ꯌꯥꯎꯕ ꯊꯧꯔꯝꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯗꯣꯅꯔꯁ ꯒ꯭ꯔꯨꯞ ꯃꯤꯑꯣꯏ ꯃꯥꯄꯟꯅ ꯅꯤꯡꯊꯤꯖꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯄꯤꯔꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯍꯟꯗꯛꯀꯤꯗꯤ ꯌꯨꯝꯗ ꯆꯠꯆꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯅ ꯑꯩ ꯏꯁꯥꯒꯤ ꯂꯦꯡ ꯑꯣꯠꯄ ꯈꯔ ꯍꯦꯟꯅ ꯉꯝꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯏꯃꯟꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯄꯤꯖꯕꯅꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯁꯖꯦꯁꯟ ꯍꯦꯟꯅ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ